Kurumjari SKTV News pu yengbiriba khwai pumnamok OLIVIA ta khelambam na taram nokchari hanbada maroiba paw sing pizari Chingi mafam kharada National Highway semnana ba lambi gi geotech fawba loiraba mafam singda compensation lawba yananaba structure kaya sajilakpa asi tawbiganu chawkhat thorangda khurau oire haina Chief Minister YKM Chana appeal tawrakli Thogliba irang asida lanjena rakhiba adubu relief camp tale hodaba singi su laingak na piriba relief amadi rehabilitation gi khudong chawa fangbiu haina Chief Minister Yumnam Khem Chanda memorandum ama pisinkhre Manipur da thokiba irang asina chingtam da changthong changsin tawbada chingnaba leiriba si kokna na balengak na leptana hotnari haina MLA Thongam Bishwajit na phongdukre Manipur University da chahi mari gi Integrated Teacher Education Program ITE yaurakpa simak mahiroi singi oina kana bapiragani haina mahiroi lubde samna thagat pungro rakhe Israel amasung United States na ngarang Iran da chatharakhiba air strike ta Iran gi Supreme Leader Ayatollah Ali Khamenei leikhidre hairi Amasung state asida mayai kabani sagi polam kaya lalo nitik tawiba mafam sing lengak na red zone oina lauthokadabani haina Kabui Union Manipur na taksilaki Hauzik Pauk Sandong na Pizari Jingi mafam kharada National Highway semnanaba lambi gi geotagging fawba loiraba matungda compensation lawba yananaba anauba structure kaya sajilakpa sina chawkhat thorangda achauba khurau oire masi tawbiganu haina Chief Minister Yumnam Khem Chana appeal tawrakli Donor Minister gi senthang makhada National Highway 202 lamlai dagi Thawal dam fawgi kilometer 19 khara hena sangba lambi semnanaba ngasi napeta flag of tawba PMGSY gi makhada sakhiba itham moirangpurel thong sangaba PMJVK gi makhada saba model residential school sangaba madi samagra siksa Manipur gi makhada saba moirangpurel higher secondary gi science amasung arts block ngasi sangakre Thoram Singh aduga mari leinana mahakki warolda Chief Minister Yumnam Khem Chana hai Imphal East District ki manung chanba lamlai keithel dagi Thawal dam fawgi National Highway 202 gi saruk su oiriba lamlai amasung andro A siga fauna ba kilometer 19 khara hena sangba lambi asi Ministry of Development of Northeast Region donor gi senthang makhada nauna semjin bagi thabak ngasidagi haure lambi asi chahi asi gi December tha fawgi manungda loisina na bapandam thamli haiki lamdam asi gi chingi mafam kharada National Highway semna ba lambi gi geotagging fawba tawba loiraba matungda miyoi kharana compensation lawba yana na bamawngda anauba structure kaya sajilakpa sina chawkhat thaurangi thabakta chawna khudong chahandre asigumba thawong tawbiganu haiki Thoramadugi sarukama oina official singa Chathakiba interaction da Moirangpurel School gi higher secondary ki thakta upgrade taunanaba education S ki kari karamba thausil paikhatlabagi haina Chief Minister na Director Education S NG Bogendro da hangba wahangi pakumda chahi asigi me tha fawgi manungda Moirangpurel School asigi oina sanction post leire adhubada yausang kumhai matungda order thoktuna school asi higher secondary ki thakta upgrade tauragani haiki IDP singi Mattress line na balengak na DBT gi khuthangda IDP singi masa masa ge account ta kap khiba senfam sing adu Laikhong village ki oina di account ta sel changlak triba asigi maram kari ginu haina Chief Minister na Imphal SK DC Nivedita Lairen Lakpom da hangkhiba wahangi pakumda Laikhong village asi kumja English ngani ga kunmari da resettle tawkhibadagi DBT gi registration da lauthoklaga leikhrabani handak Mattress line na ba laingakna DBT da sale kapliba sidi supnatagi nongmada lupa chama fangliba ningthizana resettle tawdriba ITP sing khaktagini adubu fibam asigi tangai fadaba yenglaga athubada home department ka punna khanaraga kupna khanaraga matungda yana basinge haike Moirangpurel da nung lengoi kotuna hingna ba hotna jariba
मालगाड़ी की ड्राइवर सिंदगी सखंगदब गुंडा खरना पुलिस पर्सनल खरग मानरगा तत्तना लंबी असिदा सेल खाइबगी थबक चथरे हाइना कंप्लेन लाखलिबा असि इम्फाल ईस्ट डिस्ट्रिक्ट पुलिस ना मीटिंग चंगदबरा हाइना चीफ मिनिस्टर ना एसपी इम्फाल ईस्ट शिवानंद सुर्वेदा हंखिबा वहंगी पाखुम पिरदुना एसपी ना हाइबा वाफम असिगी मतंगदा महाक मसामकता इन्फॉर्मेशन लेते हिरम असिगी मतंगदा एडिशनल एसपी कंसर्न एसडीपीओ गा इंक्वायरी तौरबा मतुंगदा करिगुंबा सिगुंबा थबक असि चथरमलबदी चेनबा मियोय सिंगी मथक्ता अकनबा एक्शन लौखतकनी हाइखि State demand for highway sing, elevated highway, or in the Lakuna Manipur University flyover Lakadova. Aduki project to so say any pending labor file name. Adusu big at Totovo, Ziki Highliva, Kul district Lambi Mahitaris, Section Tenopal, Highliva Lamisida, Google mapping Toraga, lane composition half grava. Adubu, Kona Labi Shemba Horum Daidu, Yum Masamasa Sazalaga commendation on Talakui Warinia, Samsana. Honorable member, who is Haida, White of Voodoo, Nadu Banking High, but Mating Panks and Virakanda, Karas Chena, Transform Minister so, Atu Badu, Damas, Soap Satana, Manipur, the Pai, Luka, Hagu, Babakan White of Port Male, Adana Ekoi, Barmena, Abadisagas, and Ayana, Atu, Madam the High Single, Clear Tarakanda, Matamatan, National Highway, Doctor Navakas, Matam Zage. मणिपुर की रंग असिना मरम ओइरगा रिलीफ कैंप त लेबगी खुदोंग चाबा फंगहौद्रबा लांजेनरिबा मियोइसिंग असि अतै लांजेनरिबा सिंग द पीरिबा रिलीफ अमसुंग रिहैबिलिटेशन की खुदोंग चाबा से चप मानना फंगहनबिउ हाइना चीफ मिनिस्टर युमनाम खेमचांदा मेमोरेंडम अमा पिसिनख्रे चुराचानपुर लेबा एंथनी नाउलक कौबा आईडीपी अमना चीफ मिनिस्टर पिसिनखिबा मेमोरेंडम अदुना हाई रिलीफ कैंप सिंग द लेतबा लांजेनरिबा मियामसु अवा चैथिंग कया फंगली लांजेनरिबा सिंगी फंगफम थोकपा पुमनमक फंगहननबा सुप्रीम कोर्ट ना खंगहलकलबसु लेख्रे रिलीफ कैंप सिंग द चंगजफम लौरिबा मियामदा लेंगाकना पीबा खुदोंग चाबा अदुमक रिलीफ कैंप त लेहौद्रबा आईडीपी सिंग द सु पीबियु मरु ओइना डायरेक्ट बेनिफिट ट्रांसफर की खुदोंग चाबा मयुम मकई मई थादोकपीख्रबा सिंग द एक्स ग्रेशिया ओइना लुपा लाख अमगी सेनफम तंगाई फदबा पोटलम सिंग लेननबा अमदी रिहैबिलिटेशन तौननबगी दमक मियोय अममम द स्पेशल सपोर्ट ओइना लुपा लिसिंग अनिगा चामरी कुन पीरिबा सि रिलीफ कैंप त लेतबा आईडीपी सिंग अमता फंगदे हाइना मेमोरेंडम अदुदा पल्ले अमरोमदा एंथनी नाउलकना चीफ मिनिस्टर द मेमोरेंडम पिसिनबगी उनबा अदुदा लांजेनरिबा सिंगदा नुमित खुदिंगी पीबा लुपा मरफुगा मरीगी सेनफम असि लुपा चामदा हेनगतलगनी हाइना अयाबा पिरकले लोइनना रिलीफ कैंप त लेतबा लांजेनरिबा सिंगदा नुमित खुदिंगी मथौ ताबा पोटलम सिंग पीरगनी हाइबगी थाजबसु पिरकि हाइरी मणिपुर थोखिबा इरांग नमरम ओइदुना कांगलुप अनिगी मियोय सिंग संगथोक संगसिन तौबदा चिंगनबा लेरिबा सी कोखहंदुना तुंग कोइना तंगदु लेताबा लेहेननबा लेंगाकना लेपतना होनरी हाइना थोंगजु असेंबली कॉन्स्टिट्युएंसी के एमएलए थोंगाम बिसुजिन फोंदोखरे वाफम सिंग असि थोंगजु असेंबली कॉन्स्टिट्युएंसी के मनुंग चेना लेबा मैरा एसोसिएशन की नौना साबा ऑफिस बिल्डिंग अमसुंग मैरा स्पोर्ट्स कॉम्प्लेक्स संगाबगी थौरमदा सरुक याखिबा एमएलए बिसुजिन पाउमी सिंह हंगबा वहंगी पाखुम ओइना फोंदोखिबनी महागना हाई इम्फाल द कुकी सिंह लाकपा हौरे नेशनल हाईवे 2 द कांगपोकपी फाउदुना टेक त काइदना चटपसु हौनरे अदुमकपु नाकल अनिगी मियोय सिंह अकी तुजुंगबा फाउदना हानगुम चथोक चसिन तौबा हाइबदुमक्ति ओइद्री महौसागुम तंगदु लेताना चथोक चसिन द चिंगनबा फाउदना अमत ओइना हिंगमिनबा याननबा लेंगाकना कन्ना होटनरी हाइखे ngasi थौरम मदुदा बासिखोंग ग्राम पंचायत के प्रधान निंगोंबम ओंगबी बिनोलता देवी जीपी वुमेन्स कॉलेज के रिटायर्ड प्रिंसिपल निंगोंबम इबोबी मणिपुर यूनिवर्सिटी के रिटायर्ड कंट्रोलर निंगोंबम इबोतोंबी अमसुंग मैरा एसोसिएशन के प्रेसिडेंट निंगोंबम इबोबी सक्सु सरुक याखे अखोइदा नाकल अनिमते यामना फ्री फ्लो ओइदबसि प्रजाना अखोइदा नुवाइतबा दम फिल तवे तवदबो मसी मतम खरदम संगनी मसीदा अदुना थिंगे अदाना थिंगे हाइबगी वाखम लेजदे अखोइ मरमदि मसी अखोइने हेना खंगबिरदुना अखोइ सीओ सो क्याना सो अखोइ इम्फाल दा नागम लाकोदा थिंगबा लेतेना हाइग्रमने तवदबो थोखिबा थौदोक्तुना मरम ओरगा अखोइगी अनिगी मरक्ता प्रेंशन लेनबा हाइबदी अखोइ करी थोलकपा यागे करी तौगे हाइबदगी पर्सनल लेवल ने लेबनिना मदु हेक्ता यामना फ्री फ्लो लेतबगिनी अदुना कैसु पॉलिसी हाइबबो अखोइगेदी मियामना पांबा इंधनबा दुगा तखुतपा मणिपुर म सेम
ꯁꯦꯝꯕ ꯑꯗꯨꯒ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯁꯔꯀꯥꯔ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯁꯤꯅ ꯁꯣꯏꯅꯃꯛꯀꯤ ꯌꯥꯝ ꯀꯟꯅ ꯃꯅꯨꯡꯗ ꯍꯣꯠꯅꯔꯒ ꯂꯩꯔꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯖꯤꯔꯤꯕꯥꯝꯗ ꯆꯠꯂꯀꯥꯟꯗ ꯑꯥꯗꯩꯗ ꯉꯥꯡꯈꯤꯕ ꯋꯥꯐꯝꯗꯩꯗ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯈꯪꯅꯕꯤꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯉꯝꯕ ꯀꯦꯄꯥꯁꯤꯇꯤꯗ ꯑꯩꯈꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯦꯆꯞ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯑꯐꯕ ꯃꯇꯝ ꯋꯥꯔꯁꯨ ꯋꯥꯅ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯣꯏꯅꯃꯛꯀꯤ ꯑꯗꯨꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯂꯥꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ Manipur University da chahi mari ge Integrated Teacher Education Program ITEP yarakpa simag mahiroi singi oinadi sanagi kairak thabani haina mahiroi lup desamna thagat pa phongdorakli hiramasi gi matang da Democratic Students Alliance of Manipur Desham gi Secretary General na thadorak pa cherolamana hai Teachers Education gi anoba kanglon 4-year ITEP asi chatnaba haunanaba desamna chahi tarek changna tanaraga lakhiba adu ngasidi Manipur gi mafum anida ayaba pirakle lakadoriba academic session English ingani kuntaruk kuntaretagi BA B.Ed unit amagi ayaba pirakpa simak laibak fabani NEP 2020 da achoba mahai masingi kanglonda ahongbo purakpa amadi khunai sembagi kanglon asigi yumfamdi ojagi sinfamna oigani haina lamjing lamtakli asigumba course asi Manipur University da hanglakpa haibasi lamdam masigi mahiroi singi kholau tabi bani university ge authority na matam chana hotnabadagi course asi handak chahidagi ming chanba yaragani 4-year ITEP asigi ordinance athubada university na puthoktuna award pa manpower amadi infrastructure sing hapchinbiu loinana sigumba course asi handaktagi tamba hauragani haina miyamda atenwa matamgi manungda khanghanbiu amaromda Lilong Haurebi College ki 4-year ITEP ki award pa oja haplagani haina lengak na pirakkiba thazaba amadi mahairoi singi award pa lehelloi haikiba sing adu desamna thabakta onthorakpa ngairi class 12 thariba amadi pass toraba mahairoi singna NCET ki NTA na lawgadaba National Common Entrance Test NCET 2026 for admission to 4-year Integrated Teacher Education Program ITEP asi apply tawbiu masigi last date na lagli batang tarada oigani hiramasigi matangda Manipur University amadi Directorate of University and Higher Education na achumba wafam sing matam chana khanghanbiu haina cherola sinama khatari Israel amasung United States na ngarang Iran da chatharakiba air strike ta chahi kuntra hena Iran bu hai humduna palakiba Supreme Leader Ayatollah Ali Khamenei laikhidre haina Iranian TV na confirm tawkre masagi chahi marfuga taruk suraba Ayatollah Ali Khamenei laikhidabagi wafamasi Iranian TV na confirm tawdringai mamangda United States of America gi President Donald Trump na Israel amasung US ki apunba operation namada Ayatollah Ali Khamenei hatkre haina laukthokpa leikhrabani amaromda Iran gi Supreme Leader Ayatollah Ali Khamenei laikhidabagi awaba fongdokpa oina Iran da numit nifuni public mourning pangthokpa galoinana chayola machupna suti laukthokre Laikhidraba Ayatollah Ali Khamenei na Iran bu chahi kuntra hena hai humna palamba sina malemgi oina khwaidigi sangna leibak amagi luchingba oibagi mingthol fanglibani Iran gi theocratic system da Supreme Leader haiba sina leibak adugi ranking da President Parliament amadi judiciary dagi hena chawi Iran gi armed forces sing asi Khamenei gi makhutta leibaga loinana judiciary gi makok thongba mahakna hapangami masida sunatana Iran gi media maruoiba security agency sing mahaki makhutta leibaga loinana elected officials sing lokthok pasungami kumja inglising amga chamapan kuntra mapan da Iran gi northern city Mashhad ta pokhiba Ayatollah Ali Khamenei si kumja inglising amga chamapan humfutra Mapan gi revolution da maru oiba thaudang lauki madugi matung kumja inglising amga chamapan marifu mathoidagi kumja inglising amga chamapan marifu mapan fawba Iran gi president oiringai amadi supreme leader oidringai mamangda Iran amasung Iraq ani gi marakta akan melan soknaki panbayabadi mamang chahi gi December tang kunga nipan dagi Martin Singna Tehran gi Grand Bazaar da Ayatollah Ali Khamenei gi mayokta akan ba khongjang sangsin bahauki khongjang adu chauthoraktuna Iran gi tongan ba mafum kaya dasu sandokhi miyam gi khongjang adu United States of America gi President Donald Trump na angam ba thak ta mateng pangani haina lakthok pasu laiki adumakpu khongjang loising adu akan ba mawong da Ayatollah Ali Khamenei gi power na namsan kibani
USA amasung Israel na Iran da landaduna Iran gi Supreme Leader Ayatollah Ali Khamenei hat khraba matung karigumba Iran na khut halaklabadi mamang da adum amukta u khitriba mawongi force sizinaduna khut thagani haina USA gi President Donald J Trump na akanba warning tawkhre Social media da thagalakpa post amada President Donald J Trump na hai Iran na USA amasung Israel da ngasi khut hannanaba hotnei madu aikhoina kupna yengsilli adubu makhoina madu tawdanaba afaba oigani adumoinamak karigumba makhoina khut hannanaba hotnarabadi mamangda amukta ukhidriba force sizinaduna Iran da khut thagani President Donald J Trump gi wafamasi ngarang USA amasung Israel na Iran da landaduna Iran gi Supreme Leader Ayatollah Ali Khamenei hat khraba matung Maikay ani gi marakta ungkhat na ba hengatlaklingay chayraktani amaromda Iran gi force na Middle East talaiba USA gi military base amasung Israel gi mafom singda missile attack chathakre hari Islamic Revolutionary Guard Corps IRGC na fongdorakibada makhoi gi Supreme Leader Ayatollah Ali Khamenei bu USA amasung Israel na hat khraba matung Middle East amasung Gulf lamdamda missile attack chathaki Dubai Doha amasung Manama gi mafum kayada chauna pokhaibagi makol sing taki Kuwait talaiba US Naval Base tashu attack chathaki haina IRGC na makhatana fongdorakli State asida mayai kaba ni sagi potlam kaya lalon itik tawriba mafom sing lengak na red zone oina lauthokadabani haina Kabui Union Manipur na taksilakli hiramasigi matangda Union asigi President Dr. K Hira Kabui na thadorakpa cherolamana hai haukiba numit kharani gi mamangda Imphal International Airport agi drug sing fagat pangamki hairiba drug sing adugi khongul liba oina mamang tha February gi tang 18 ki numidang pung 3 rom tabada lilong Yang bilay kay dalayba masagi chahi kun gatarukrom suraba Muhammad Sabir Ahmad Kauba Miyoy ama NCB Imphal Manipur Police Commando amadi Lilong Police ki personal sing na phaba changki adubu mafam adugi miyam hauragtuna maralayba miyoy adu kan khatpadagi police kamung nakhi asigumba thawdogasi handaki asina ahan banate mamangda sukayarak hanna thokiba laikre Drug kamari lainaba kesta police ki mateng pangbagi mahut drug lalonba miyoy sing saugat pahaibasi lobu singnabani sel tanab honnabada khunai asi muthatnaba honnabadi langani maramaduna drug karbar tawriba khul sing Manipur lengak na red zone oina lauthoktuna drug free ohenanaba honnagadabani red zone gi mafam da lairiba miyoy sing changthok changsin tawbada ningthina check tawgadabani haina cherolasina makhatari Campaign for Just and Fair Delimitation JFD na paring na chatharakpa campaign gi saruk ama oina ngasi Porairomba konung mamang lekai da census and delimitation gi matang da khanani na mifom ama pangthokre JFD na Porairomba lekai Women's Development Association amasung Porairomba Youth Club ka khusam naraga pangthokiba mifom adu da JFD gi convener Jitendra Ningomba PLWDA gi president Hizam Ibeni na chingba mioi kayana presiding member sing oina saruk yakhe mifom adu da wangang loi singna phongdok na khibada Karigumba lengak na miyam gi kholau tadana namfu da census tawna na bohonaraklabadi yausang loiraba matung da CSO singi apunba mifom ama pangthoklaga karamba makhal gi khongjang tawgadagi haibadu lepnaraga miyam da laukthokani miyam gi interest yengdana center na laurakpa firepta lengak asina innanabagi thaurang tawriba asi achumba nate oiragliba fibam asida taraina lawba chumloi Manipur asi hauzik lan gi mawong amada leiribani maramaduna center amadi Manipur lengak na kupna khananabagi tanja lawgudabani haibu wafam sing fongdoknaki Mayai kaba nisa drug kilalon itikta chenariba wabagai esigi hanagi MLA social boycott tawre makhatana mikhal thengna basu yaroi haina KCP PWG na akanba wafam thamdakli ngasi lona thingkraba lalholup kanglipa communist party PWG MC unification gi PRO chingkhai ngan bana khujek piduna thadora kiba cherol magi matung ina KCP PWG KCP People's War Group lobasigi luchingba lamyan ba khuman amadi poirei gi luching makhada nisa thengna na bahot naringai cherakta wabagai AC gi hanagi MLA Muhammad Fazur Rahim na politician oibigi khudong chabal lauraga magi banau nupa chesam Hefajuddin ga loinaraga drug yonthok yonsin gi lalon itik tawduna lakhe Muhammad Fazur Rahim gi manau nupa Hefajuddin haukiba kumja English singaniga kulhumdoi gi me gi tang
ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯖꯨꯂꯥꯏ ꯀꯨꯟꯅꯤꯊꯣꯏꯗ ꯒꯥꯔꯤ ꯃꯥꯔꯨꯇꯤ ꯁ꯭ꯋꯤꯐ ꯗꯦꯖꯥꯌꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MH02 CP0942ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 5ꯒꯤ ꯗ꯭ꯔꯒ ꯄꯨꯔꯝꯕꯒꯤ ꯐꯥꯔꯕ ꯃꯇꯨꯡ NDPS Act Section 21C, 22A ꯑꯃꯗꯤ 29ꯒꯤ ꯃꯈꯥꯗ ꯑꯁꯥꯝꯒꯤ ꯀꯥꯔꯕꯤ ꯑꯥꯡꯂꯣꯡꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟड ꯁꯦꯁꯟ ꯖꯖ ꯗꯤꯐꯨꯗ ꯀꯦꯁ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ MLA ꯃꯣꯍꯝꯃꯗ ꯐꯖꯨꯔ ꯔहीमना ड्रग की बिजनेस तौरगा खुनाई असिगी नहरोल कया हातोकननब होनरी महाकी अनेकपा मेघालय की राजाबालादगी मिराजोल इस्लाम कौबा मियोय अमसु मियोय अमबु महाकी एम्बुलेंस गाड़ी नंबर MN03C0037 दा लुपा क्रो 13 रोम ओइगदबा ड्रग पूबदा गुवाहाटी की सिटी पुलिस न फाखी मोहम्मद फजूर रहीमना लुपा क्रोर 13 की ममल ओइगदबा हेरोइन ग्राम 2.8 अमदी केजी 3.9 की ओइगदबा याबा टैबलेट 50,000 मणिपुर मेघालय असम फाउदुना पुरगा बांग्लादेश पुननब होनबदा गुवाहाटी पुलिस न गुवाहाटी फाखिबनी यामना ngaklibadi lupa crore 13 की ड्रग कोनना गुवाहाटी फारब एम्बुलेंस अदु कुमजा ing लिसिंग अनिगा कुनमाथोई की मे कुनमाथोई दा इम्फाल की कांग्रेस ऑफिस ता पांगथोखिबा इंडिया की हानगी प्राइम मिनिस्टर राजीव गांधी लेखिदबगी कुंथ्रारक सुबा निंगसिंग थौरमदा CLP लीडर के मेघचंद्र MPCC के प्रेसिडेंट ओक्रम इबो बिगलुना अतै लुंगचिंगबा कयाना सरुक यादुना COVID-19 ग मरी लेनना वाबगाई AC की मियाम की अना लायेंग द मतिंग ओइननबा एम्बुलेंस ने मसिगुम्बा ड्रग की बिजनेस ता चेनरिबा फजूर रहीमबु कांग्रेस की प्रेसिडेंट ओक्रम इबोबीना मतिक चाबा थबक लौखटबगी महुद हौजिक फावबा सौगतुना थमलगा मागी मचानुपा खंगाबोक AC की MLA सूर्यकुमार ओक्रम की बाबूपरादा लेबा लेंगा की क्वार्टर दा लोटलगा थमलिबसिनी ngasi fawba loop asina drug ka mari leinaba miyoi amata lemna thade aduga tungdasu drug ka mari leinaba lalon itikta mari leinaba amata lemna su tokloi kanglei miyamna su masigumba drug ki business tawraga naharol sing manghanna ba honariba sidagi jackson biu haina KCP PWG na phongdorakli याउसंग कुमई असि मयाई काबा ड्रग अमदी साना युनैबगी कुमई ओइहनबगी महुद साना खोटनबदा पुकनिंग थौगतुना तिनजंग काइजंग दब खुनाय अमा सेमबदा थौदांग लौमिनसी हाइना MSF ना अपील तौरकली याउसंग कुमईना लाकपदा मणिपुरी स्टूडेंट्स फेडरेशन MSF की पब्लिसिटी सेक्रेटरी ना थादोरकपा चेरोलमना हाई लाकलिबा तांग अहुमदगी पांगथोकपा हौगदौरिबा याउसंग की असेंगबा मसक ngaktuna थमिनसी कुमई असिगी मिंगदा मखल मथेल कया हापचिनदुना इनखलकलिबा नहासिंग अमदी महैरोई सिंग मांगहननबा मानबा मचत सिंग यारिबा मखै खंगमिनसी हौजिगसी महैरोई सिंगी खोंगचत्ता यामना मरु ओइबा क्लास 10 अमदी क्लास 12 की एग्जाम सिंग पांगथोकलिबने महैरोई सिंगी पुकनिंग वाखल अमदी हक्चांग याउना खुनाय असिदा पीबा याबा अवाबा चैथेंग अमदी साफु सिंग यारिबा मखै असानबा मिटयेंग अमगी लंबी येंगदुना खोंग थांगमिनबा चुमगनी हराव कुमहै लाकपा खुदिंग थौरमगी असेंगबा मसक्तगी नाथैरगा इथक इरांगदा चटनदुना मयाई काबा ड्रग सिजिनदुना नहासिंगी पुंसी कया लमखांगदा मांगली कया मना ड्रग की इपाक्ता लाइचुबा अमदी सीखिबसु याउदबा नते चेरोलसिना मखाताना हाई नुमिदांगी मतमदा याउसंगी थाबल चोंगबा पांगथोकलिबा मफम अमदी लेकाई याउना अकोइबदा मयाई काबा ड्रग्स अमदी खुनाइदा सोकपा याबा निसागी पोलमसिंग योलंबसिंग क्लब मैरा पाइबी ऑर्गेनाइजेशन अमदी अखोइ खुदिंगमकना थिंगबा मतम ओइरे अमरोमदा थाबल चोंगबगी मसक मवोंगदा अहोंगबा कया उरकपागी मथक्ता कुमहै असिगी मिंगदा होटल अमदी रिजोर्ट इसै याउना लमदम असिगा चुनदम मोंगदा DJ ना चिंगबा पांगथोकपासिना याउसंगी मसक थुगाइरकली नुपी मचा अमदी नुपा मचादगी हौरगा मियोई कया साना युनैबा याउना मयाई काबा ड्रग्स अमदी अतै निसागी पोलम सिंग चाब हेनगलकपगी चटनबी अमा लाखली मसिपुमनमक चुमथोकमिनदुना लमदम असि मसामौ फबा तिनजंग काइजंगदबा खुनाय अमा ओहेलसी याउसंग कुमई असि नाट की मिंगदा मखा समथदुना बोसेम अमदी कोसेमना लौबा एग्जामदा सरुक यारिबा महैरोई सिंगदा अकाइबा पीगुमसी हाइना चेरोलसिना मखातारी CRPF की कमांडेंट पद्मश्री नांगमैराकपम कुंजरानी देवी ngarang थबक्तगी पोथाखरे कमांडेंट ओइना थबक्तगी पोथाखरबी कुंजरानी ngasi लांगजिंग अचौबदा लेबा CRPF ग्रुप सेंटर दगी महाकी युम फावबा CRPF की ऑफिसर सिंग अमदी बैंड पार्टी याउना थिंदोखी मदुदा DIG लांगजिंग अचौबा अनिल भारद्वाज IG M सोमारानी डिप्यूटी कमांडेंट असिस्टेंट कमांडेंट सिफोई अमसुंग जवान कयाना सरुक याखी
Padmasri Nangmairakpam Kunjarani na Fongdokibada State Asigi Nahasingna Sports Tathawa Yauna Kongdarabadi Masak Thokpa Punsi Amade Hingbangam Mahagna Sports Ta Ahanbo Oina Kongdakiba Asi Hockey Amasung Football Masanani Madugi Matung Weightlifting da Kongdaduna Mahaki Career Asi Semba Horake Magna Weightlifting Masana da Fanglakliba Mingchet Kaya Aduna CRPF da Yaurakpani Maramaduna Hawalakliba Nahasingna Punsida Pandam Amadi Soidana Thamgadabani Haina Mahagna Fongdoki Hauzik Paugi Mark Thana Tenba Break Amatang Lominase. SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atay khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalava connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsi yawiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbiratuna khangbiba yagani Breaking matung namuka na daramnok chori makhataba pau pisari More Town gi Friendship Bridge Integrated Check Post manakta ngarang lamai chaklakhiba adu international boundary maya da deploy tawriba troops singna khonglei thuna hotnabadagi kanmangamkhre lamai chakpagi maikhu tar karakpa ubadagi troops singna urakpadagi fibam adu yengsilaba matung thengthadana mai kanbagi thabak adu chathakibani maduda mai chakpa laksinbagi kanglon amadi firefighting resource pumnamak sizinaki hairi Lining Thau Sanamahi Temple Board ki Khenchanglon loisang na chaliba chahi asidagi kumja inglisingani ga kungani faubagi mikup na pungzalon kauba maitailon gi khutpai lairik ani nga se fongkre haying khongban ufong Yumfam Dalaiba Lining Thau Sanamahi Temple da pangthokpa lairik fongbagi thauramadu LSTB gi Vice President Vidyapati Senjam Board sigi Member Secretary Mesnam Sibadat Taluang Board sigi Member Kayana Sarukya ki Lairik fongbagi thauramadu ga mari lainana Mesnam Sibadat Taluang na High Lining Thau Sanamahi Temple asi Institute ama oina hangdokna nabagi sangsilakpa thabak thauram singi manung channa tongan ba thabak kaya Board sigi leiriba loisang tara na paikhatuna lakli masida Khenchanglon loisang asina miyamna pamnaba thabak thauram kaya mangzil thana pangthokpa ngamli board asina singnaba kayagi marakta thabangi ahoba amadi loibagi pungfam yawba calendar ama puthokhiba simak chawna maipakpa amani lining khudingda khutpai suriba singi thodang asi chawi makhoina lepakpa numit aduda thabak thauram sing pangthoknaribani ngasidi board asina kanna hotnabadagi lining asigi thabak thorum kaya leptana pangthokpa ngamle hainasu mahakna makhatana fongdoki Lining Sanamahi Temple Board ki leijari evaluation tara gi munga academic approach samada Sanamahi lining si institution amoina koina establish tongnabagi sangsilai ba Manipur lenga ki ungaba ekodi lining si ekodi Sanamahi philosophy of Sanamahi study center haidana hang kaduri basi pongjel siga sana na haitai ekodi Lining Sanamahi Temple Board asu masi tu inja ko moina koina academic exercise na am tawi Lining Sanamahi Temple Board ki cancellation sangsilai ka ekodi academic exercise to ki pa moina ekodi pangthok raba first base makung pana lotion graba matungda masisi ani sugar base akoina pangchatha graba class to hauto pagi su thor mamani sisi Nari Sakti and Viksit Varat 2047 gi matang the special outreach program SOPM ngasi Lorembam Maninglaikai Community Hall da pangthokre Ministry of Information and Broadcasting Regional Office Imphal na sillaga pangthokpa thoramadu Manipur University gi Southeastern Asian Studies ki head Dr. Chunglen Mesnam Sanjenbam Pukrambam Gram Panchayat ki ex Upad Pradhan Lorembam Ibe Chana Chingbam Yui Kayana Sarugya ki thoramadu Song and Drama Division gi
impanel artist singna jagoi isai gi khuthangda nari sakti amadi viksit bharat ki matangda India government na paikhatliba thaurangi matangda awareness piki loinana viksit bharat ki matangda pangthokhiba quiz competition gi makok mathang tarba singda certificate amadi sale piduna ikai khumna basu utki main oiba idea di government of India ki flagship program se praja da adu ki mati khangan ba adu praja se aware ohen dane praja se aware oira kan dane ba India government ki chai chama su ki viksit bharat at the rate 2047 na pandam ma tham ni se machi se mai pa ko ngam na bi da makta government na khoi bu ngam da jaga jaga school college chala ga se praja se aware to bi khangan ba lopsin pi bai ta adu ga khoi praja le sim ma khak da ka le Raja Singbai si desang dese, koi di gyam ne ba. Nasi haiba numi si degi koi anau ba wakilok sing nama koi di sa da hapsel laga. Tunggi koi di angang sing da binam ba tambina ba ya ba pangpon tambaya ba yeng si. Taubalgi Green Brigade Foundation Manipur na paring nai na chatharakpa iraicha singgidamak kathoklaba e gi kuntraga mapan amadi nifurak suba thauram ngasi lamfelda leiba Rims Hospital gi Department of Transfusion Medicine amadi Langol da leiba Siza Hospital gi Siza Blood Center na center da pangthokre Green Brigade Foundation Manipur amadi Life Saver Manipur anina Siza Blood Center Langol amadi Department of Transfusion Medicine Rims ani ga khusamnaraga pangthokpa blood donation camp asida nupi donor ama yauna Siza Blood Center da donor tarani thoi duga Rims tana donor tarani pan punna Manipur gi tongan ba mafam digi lakpa voluntary blood donor kuntrana EPK ningsing bayai Manipur da e gi award pa leibana maram oiraga Green Brigade Manipur na tongan ba organization singa khusam naraga Manipur da leiriba blood center singda paring naina EPB gi khongthang asi paikhalakibani ahongba mamalda yumda sizinaba potlam sing yauna mobile phone miyam da fanghananaba pandamda SK Mobiles amadi home appliances mingthonda dukan amangasi Nambol Bazar da saknai da basai sakpa tapta jayantana ribbon kaktuna sangakhre SK Mobiles and the home appliance asida makhal kayagi mobile phone TV washing machine a refrigerator yauna yumda nungti gi sizinnagadaba potlam sing fangba dukan amani dukan adugi mapu Nambol Kongkham awang lekai degi salam bipin na fongdorakpada ngasi hangdogliba dukan asi mahaki anishuba dukan asida anau ba potlam kaya Nambol mai kaida ahoma mamalda fanghanbaga loinana pot leiba lakpada ka hena nungai gadaba mafam amasu oiri hawgalagliba na hasingna mahai mapung fana tamluraba matungda thabak fangdabagi awaba kaya mayok na duna leiriba singi oinashu miyoi kharada thabak piba ngamlagani home appliances ki oiba achoba potlam singdi yum fawba yaurak nabagi service su pigani akhanaba offer kaya su aknaba matam kharagi oina pigani haike Namthan Pung Sanjen Thong Laikai gi lambi namthariba amadi Imphal Turel Torban gi returning wall kairiba asi semjin nanaba laikai asigi miyam na mari leinaba singi pungning singsilakli hiram asiga mari leinana Namthan Pung Village Authority gi Secretary Kumar Kom na hai laikai asida laikai asiga hek tainana cheliba Imphal Turel mapanda challiba retaining wall asi saba loikiba tha manga taruk khakta ngairi adubu Turel khongban sengdokpada retaining wall asi sokpada natana wall asiga tainana leiba lambi gi saru khara namtharakhre amadi mafam khara dana chauna chakhaire masina lambi ga tainaba na leiba yum sing soglakpa yabagi fibam da leibagi mari leinaba department ki official singda lambi amadi retaining wall asi semjin naraba appeal tawkhe adubu laibak thibadi retaining wall amadi lambi chakhairiba asi semlagani haina thajaba piraklabasu hauzik fawba semjin bidana leiri magna makhatana hai mamang chahida su Namthan Pung Sanjen Thong Laikai asi ising ichaw mayok na duna lupa crore kaya gi senfam oigadaba potlam mangkrabani maram aduna nungju tha laktringaida retaining wall asi semhaudrabadi awa ana tagadabadagi kanbangamgani retaining wall asi karigumba kairabadi Namthan Pung area khaktanatana Chief Secretary na leiriba quarter yauna Imphal East District ki Porompat amadi masiga naknana
naknaba mafamsing ising thumgadawribani maram aduna ising ichawgi khudung thiba asidagi ngakthoknanaba nungju tha laktringaida retaining wall amadi lambi chakhairiba ase department na semjenbiu haina mahakna makha na fongdokhi Quick like I see the retailing walls have basi loibsi quickly local MLA to information se quick tojakre the concerned department me am the so equine masig information se pijakrabane nam thabata natana quick crack am chauna lakhre crack lady basi athuba matam da equigi hairi banongju thagi mamang se semhau da bataragadi masi kairak pa hai basi natrak sidagi ising pathrak pa hai basi maximum hairi ba sidagi ising chawkhalak badagi equigi poram part area Imphal is ayam thummi se ising chawlak pa matam da equigi namthan pungdem dailong sigi area mission len sida nate chokadawri se adu poram part area maru in Imphal is the maximum portion of these areas as affect over aduna maram oiduna ekhoi laikai gi site gi masi laikai gi interest ngak tadna tabida ekhoi gi the whole as masi ekhoi government gi site gi pukning chingsan janingi concerned departments na athuba matamda semjin biraga mayamna awaba taga do mayam si convener bagi damakta ekhoi na noluk chana khanghan jabni ngasi MDU holda apunba korirol gi malem gi lup ki marisuba mapokumwan amadi RK Madurijit ki chamagatara marisuba anniversary gi thoramda nongchup haram khorzai lup naha khol gi president oidiba aiba Dr. Yumnam Indrajit pu maihoro literature award khusin aduna ikai khumnaba ulakpada naha kholgi maikai degi nungaiba fongdorakli naha kholgi general secretary sadopam Bridget na khujek piduna thorak pacherolamada Dr. Yumnam Indrajit na iba tengkhau langpum lon hairiba lairik asibu masak khangbiduna maihoro literature award piduna ikai khumnaba ulakhiba haibasi lup asigi oina chawthokpam oiribani award fanglaklaba aiba Dr. Yumnam Indrajit na mamangi matamda lairik makhal kaya ikhibagi damakta state award ani su fangkiba laiki mahak hojek lup asigi president gi thogai puriba aiba amani loinana Dr. Yumnam Indrajit na matung tarakpada su inat lon gi oiba anoba lairik kaya puthoktuna aibagi pukai nungda hapchin bangamba taibang mapuna pinabiba oisanu haina charol sina bathamlakli Khangabok Block Congress Committee KBCC ki former president Sangai Yufam dagi Muhammad Minjahudin na leikidabada ngasi party asigi thawmi singna awaba fongdokre KBCC, KBMCC, IYC amadi sebadal na sinduna wangbal leiba Congress Bhavan da pangthokhiba awaba fongdokpagi thoramadуда Khangabok AC gi MLA Okram Surya Kumar Singh, KBCC gi President TH Ibomcha, ACS gi hanigi MLA O Landhoni na chingba miyoi kayana sarukya ki awaba fongdokpagi thoramadуда wangang kibasingna Muhammad Minhajuddin na leikidaba asi party asige chowa mangjabani mahangna party asige damakta khalamba amadi tawramba thabak thawram sing adu leihoriba aikhoina main khatpada wagani leikidrabagi imung manunggi awabsu saruk yari haina fongdoraki Lamdam asigi miyam da banking service ki khudong chaba ningthina fanghanana ba pandam da State Bank of India SBI na nauna branch mari tongan ba mofam sing da hangdokre SBI branch sing adu SBI's locals head office Guwahati dagi chairman Chala Srinivas Sulu Setina virtual gi khuthang da mamang tha February gi tang kun tare ta hangdokhi nauna hangdokhi ba branch sing adu di SBI Pasoi SBI Kumbi SBI Parbung amasung SBI Jesamini Maitei Aikhoi Punsin si Maipun Nangasi Thobal District ki Manung Chenba Salungfam Maning Laikai da Leibi Naurem Madhabi amadi mahaki Fibam Chadraba Machanupa Naurem Inaucha amadi Pikliba Machanupi Thoi gi manakta chatuna Angamba lupa lising tara mating pangkre Nongmagi su nomduna punsi hingnana ba hotnaramba Naurem Inaucha si chahi kharagi mamangda laibak thiba thoduk amada uthaktagi taduna sanglaba matamasi hawat kangkhat ngamdana leirakibani Layeng nana basel leitabana thoina layeng nana bagi wakhal sut tawkhide inaucha ki loina bisu mahakna narakpadagi mapamda chatkibadagi halakhidre piklibi machanupi asisu lairik tamhandana anaba mapa senaduna leiri asonbi mamana imung manung punanaba amadi anaba macha senanaba hotnabada awabana thallaga leiri kana amatagi matengbang phangdrabasu hairoktagi leikai aduda sangom thaba lakpa khundrakpam thongamba kauba amana makhoigi mapi mapa sakna awat apa
marak yengsilaga leiramba thengnarakhi ngasigi khongchat aduda Maipungi admin Bobo Khundrak pam loinana group asigi senior member Rajendro Pangabam amadi KK Wahengbam na chingba miyoi kayana saruk yaki Matam Sangna Aryan Theatre gi life member oiramba Wahengbam Nriprendra Singh mamang tha February gi tang 13 masagi anaba amana maram oiraga lekhidabada awaba fongdokpagi thoram amanga se theatre asigi auditorium da pangthokre Aryan Theatre gi senior artist Aribam Nabachandra Sarmana mayai tangbal lauduna pangthokhiba awaba fongdokpagi mifam aduda artist amadi member sing na minute ani tumina lepke loinana Aryan Theatre gi thabak thoramda mention mangamlaroi daba award pa amale horagani loinana imung manunggi awaba da su saruk haina theatre asigi secretary na thadorak pachirol amana khanghalakli Assam Rifles na sinduna Senapati da leiba Manipur North Economic Development Association na manage tauba Hope Home Orphanage and Shelter Home gi angang yangkhai manga gi educational amasung recreational tour pangthokre angang sing adu ahanba oina water amusement park ta pubagal oina Manipur da khwaidagi lunan ba khulni hairiba S Molnom khulda puduna yanghanki Hauzigamuk sanabagi pauda Manipur Horse Riding and Polo Association MHRPA na lamfel pata logi wangmada lam Lausin kiba leiti haina association asigi maike deki thamlakli ngasi lamfel pata leiba Manipuri pony breeding farm da pangthokpa pawgi mifam amada association asigi technical chairman ningthau khongjam vedajin hai matam khragi mamangda association asina lamfel pata kanglon gi wangmada lam lausille haiduna lub amana maral sirakiba adu yumfam yaudaba aran ba wafam ni lamdam asidagi haukiba malemna sakhanglaba polo masanabu Kannana bakumja Englising aniga nipanda matam adugi leingakna lamfel patta lam ekar kuntraro Manipur Horse Riding and Polo Association na sinaki adubu hairiba mapam asi leingakna water body semgatpada konsin kiba maramna mapam aduda matpam aduga thangnana leiba atopa mapam amada kumja Englising aniga taramapan da Matamdugi leingakna forest amasung environment ki mingda leiba lam ekar kuntragani thoi association asid sinarakibani adubu lam asi lawmi gi mingda miyoi kangbu kharana makhoi gini haina sandoktuna association asibu miyamna lan uhanna bohonarakpasi laibakthibani haina mahakna fongdoraki lampiansi matamda chauro lampiansi sagon gi chafam orame san sagon gi chauro lamji hujik hingon maru ne hingon ngaptane adu masak da government ge office building quarter hingon ji kamai la ino da nomi lu haigumba lupsina moina lawgi ne nama cancel ne ba sagon musi de mi leite lawbi de eba lawbodi government na tabi dana es lampiansi de gi lam machinam da de hoi khasi sagon ge na taroga akhoi su hana hajadana masigi akhoi 30 acre gi lam lease da sagon cha na ba na akhoi ama thamme madugu phamdu leire adugi lamsida sumathang tangkal pada uji akhoi lease da piri lamsidi kakpo yaugde 32 acre se anai maming de lege forest and the environmental like green park sem na ba moi de allotment tawgi bugi order su lei bomenge akhoi de lejei ha ba ama tawna moi de lam leibasidi asin manung changbasna kakidore somda leibasina horse riding gi lam 30 acre se na kakpo yaugre ade government de gi akhoi de proposal lam lai noi de lei piri ba 30 acre se kakpo yaugrage asomda forest and the environment piriba green park piriba kaibase karoi asida noi hongjalo ana exchange tawna bugi order su lei re akhoi ne accept to bugi copy su lei accordingly akhoi da pata issue tawre sigi lam sigi mapu asengba kanano haibudi korna dum decide tawkani court ki verdict to akhoi dum bevar tawjagane mai mat haipodu akhoi dum jajagane Uripok Kangsup Road Football Club UKFC and the United Friends Library and the Club UFLC ani sinduna mamang thagi tang tara manga dagi hoduna lamboi khongnang makhung ground da chatharakiba anirak suba Aribam Kisorjit Sharma Memorial Uripok Kendra Open Football Tournament English ani kuntaruk ngasi lusin kibagal wenana maidai lipun iroi sembana team champion oire Aribam Amarjit atopaming Naubi Sharma sponsor tawraga team taret na group ani thokna khaidok tuna chatharakiba tournament asigi ngasi lusin banamita Sanakiba final match ta Maitai Lipun FC Roi Sembana UKFC Uripok Timbu kicks from penalty mark ta
Panjal Manga Marida Maithiba Piduna Team Champion Oikibane, Thoramga Mari Lenana, retired Colonel Soram Tikendra Jit Hai, Lamdam Asi Sana Kotnabada Tawaya Lamdam Ama Webataragushu, Hawalagibana Hakaya Nisagi Ipakta Luptuna Lerakpa Amadi, Phone the Edik Oirakpana Nahasing Sibukan Navagidamakta, Sana Kotnaba Haiba Sida Hena Pungning Changan Bamatautai, Nasi Pangtok Liba Tournament Sigi Uripok AC, Kaktagini Adubu AC Kaktagi Oiragasu, Sana Kotnaba Haiba Sida, Nahasing Hena Pungning Changanaba Amadi, Chawkotnaba Minasi tournament adugi akhanaba manada UKFC gi punsiremba amadi M Jalisna mathangsina best player amadi best goalkeeper aduga uripok apunba team gi Vidyasagar na top scorer gi mana fangke team champion Maitei Lipunda team cash award lupa lag amagaluna trophy amasung team runners up UKFC the shoe cash award lupa listing humputara galuna trophy khusina duna pungning thawatke tournament si aina sum aina ngamningedi sahi khudingi adum pangdok sage ana khali aduga uribo kendra da leibiriba akogi financial solve oiba singsiju akoi myam chungsanaraga tasanaraga sport ki lamse khatang semgat minasi habise ai myam gi mafamda amuka haijage akoi sport ki lambi si akoi khatang mang da sangsanaba kona minasi maramdi kaigino habda huji inkhal iba angang singsi phol pairaga magi wakhan numara taba ama lagba matamda laik phana hori bangang masagi class 11 ga ka matamda magi sport asi yaudabnina ma laitang tharena lagasu mana nungai tibo wakhando magi tainabum leitraganda nisagi ipakta sanghen bagum sum aina yemada ujei aduna asagi sport asiga larik asiga ani paragade mana nungai taba ama faulgasu sport ta tainaraga magi kenodo nisagi ipakta khatang kanbang ngamdra haibise ai wakhan aina sum khanjaba Housing amok state sidanga sigi oikiba ingasagi pau pizari ICER Regional Center Lamphel Pati ki fangba report ki matung inna ngasi state asida khwaidagi sabgi chang ase Celsius degree kungataruk oiki loinana khwaidagi ingbagi chang na Celsius degree 8.5 mangani nungsita yawba ising manel gi chang na chada ayukta chada marfutara humdoi amasung nungthildana chada 13 oiki loiselakpada maroiba pausing amuka na pizari Chingi mafam kharada National Highway semnanaba lambi gi geotech fawba loiraba mafam singda compensation lawba yananaba structure kaya sajilakpa si tawbiganu chawkhat thawrangda khurau oire haina Chief Minister YKM Chana appeal tawrakli Hogliba irang asida landre narakhiba adubu relief camp ta leihodaba singi shu lengakna piriba relief amade rehabilitation gi khudong chaba fangan biu haina Chief Minister Yumnam Khem Chanda memorandum ama pisinkhre Manipur da thoki beirang asina chingtamda changthong changsin tawbada chingnaba leiriba si koknaba lengakna leptana honari haina MLA Thongam Bishwaje na phongdukre Manipur University da chahi mari gi integrated teacher education program ITEP yarakpa simang mahiroi singi oina kana bapiragani haina mahiroi lubde samna thagatpa phongdorakli Israel amasung United States na ngarang Iran da chatharakhiba air strike ta Iran gi supreme leader Ayatollah Ali Khamenei leikhidre hairi amasung state asida mayai kabani sagi polam kaya lalonitik tawriba mafam sing lengak na red zone oina laukthokadabani haina Kabu Union Manipur na taksalaki Matang asida bulletin asilo sanjare Manipur miyam gi punsida khwaidagi hena maroiba state asigi leibag asigi amadi malem gi e pau singi damak SKTV news pu midyeng ta duna lebiu pumnamak pomuk hana khurumjari